Ministry of Home Affairs ta sugi matang da wang trandithoi hanglubada Ministry asigi North East Division da paukumpi na bakhangan kre Human Bureau ahanbada Manipur da mathau tawholiba Assam Rifle Singa kumjali singani manga da Manipur gi Kuki Zoo gi militant sing gi umbrella body sing oiriba KNO amasung UPF ka suspension of operation su taunaraklaba matung Union amasung Manipur laingak yaushin duna kumjali singani ka nipan dagi su agreement kutyek pinaraklabasu February kunmapan sokli singani ka kunmari da kutyek pinabada yauba Manipur laingak na agreement asidagi handok lagani haiduna warip laukrabasu Union laingak na mamang sahi sokli singani kunmanga gi September tha dagi hauraduna Manipur laingak ki mari leinaba official sing yauhanduna amuhan na sahi amagi oina sangdok halakliba agreement asigi matangda Ministry of Home Affairs ta tongan bawahang taranithoi hangbagalonana mari leinaba document sing PBU hairubada Home Ministry na wang sing asigi paukum Ministry asigi North East Division na kungadabani haibagi office memorandum ama thorakre wahang taranithoi asi right to information RTI ek soklising ani mangagi section taru close amana piba ayabagi matung inna New Delhi ki North Block ta leiriba Ministry of Home Affairs ki Central Public Information Officer CPIO North East Division da hangkibani mamang thagi kuntra Mars kuntra soklising ani kuntaru ta suga mari leinana hangkiba wang sing adudi su agreement ki makha da leiba ki kulai pai ba organization sing masing kayano agreement asina council liba organization punamaki maming amasung akupasing piu sugi makha da leiba apunba kadar masing kayano haibadu organization singi oina piu sugi makha da organization sing asina deposit natraga surrender tawrakiba nongmai singi makhal amasung masing na kayano designated camp sing kadai da leibage camp sing asida leiba kadar singi masing na kayano suda leiba kadar amamamda thagi oina piba stipend natraga honorarium na kayano amasung senpam adugi manungda central amasung state share na kayano su agreement tawrukpadagi apunba senpam kaya chatkharbage haiba yauna agreement ki original certified copy ground rules amasung extension renewal amendment singba tau khibra taukragana maduki certified copy piu sugi ground rule ngak na satnabagi damak lenga ki maikai dagi puthokhiba monitoring amasung verification gi mechanism karino su group singi manungdagi ground rule thugaiba yaubra yauragana madugi akupasing amasung lenga ki maikai dagi lokhatpa thabak sing piu sugi kadar singi biometric identity verification lauragana madugi akupasing piu haiba yauna sugi camp sing da financial natraga administration gi audit tawkhiba leiragana madugi copy sing piu haikibasini RTI gi kuthangda hangkhiba amasung tanabo wahang amadi document sing asigi matangda RTI 1 ki section 9 gi makhada pibi yadaba yaurabasu yariba makai nan sensitive oiba saruk sing di khanganbiu haiba wapamsu phongdoki hari RTI gi application asi New Delhi da laiba Ministry of Home Affairs ta mamang thagi kuntra da file tawkraba matung tha asigi ahum da ministry asidagi office memorandum ama thorkre memorandum asigi copy amasung RTI applicant asida yohalakle hari ministry na thoklak leiba office memorandum aduna phongdok pasingi manungda Mars kuntra solisingani kuntarukta UPF amasung KNO na konsinba militant group singa taunaba sugi matangda hanglakpa wahang sing asi ministry asina receipt number taruk ama sino mari ahumgi makhada tha asigi tareta phangle application asi ministry asigi North Eastern Division ga mari leina banina application asima division asida information pinabagidamak forward tawre haiba wafam khangalakibani hari office memorandum asida makhata na phongdok libana wahang sing asigi paukum atopa CPIO public authority na pigadaba oirabasu mari leinaba authority aduda hakthengna transfer tawbuga loinana wang sing hanglakliba applicant asidasu khanghangadabani
haina phongdorki hairi office memorandum asi ministry asigi under secretary Biswajit Kumar Guptana thokibani aduga RTI application asina uripok ningthokkongjam lekaidagi ningthokkongjam Rajesh Kauba applicant amana file tawkibani panbi abadi ngarang kokomina miyam galoinana chief minister Waikem Chanda hangkiba wahang taret ki manungda taruk suba wahangda Manipur government na su agreement taholaroidra haiba wahang su yaukibani lanasigi manungda Kuki National Organization KNO amasung United People's Front UPF na lusingba Kuki Jogi militant singna ground rule kaihanduna lan asida yausille haibadagi Manipur gi miyam maruoina tampaki miyoi singna su agreement abrogate tawgadabani haibagi akanba demand matam kharagi mamangdagi tanaduna lakhibani Churchanpur tamna purakpa talabora kuntra mai thadokre moirang PS ki OC amasung commando ama nung na pandun sokle Trong lawi amasung gelmol gi tawdok singi matungdagi Imphal dagi Churchanpur tamna pusilakpa pot chai sing thingbagi khongjang changsilakiba singna Churchanpur tamna purakpa talabora kuntra mai thadokre Thawdoga sing asi numidang warang pung manga mangkhairom tarakpada moirang lamkhai da thokibani Churchanpur rom da pochai pusilakpa sing thingbagi khongjang changsilakliba miyamna Churchanpur tamna chakatra truk panba truck amada harbag sing pikthanna haplaga pusilakpa truck amasu khamduna thatki truck adu miyamna thattuna thambagi pau tabadagi moirang police ki OC na singba tim ama laktuna truck adu ngak selaba matungda police station ki campus manungda pusinki Chairak tuda truck adugi driver thodok thofkhomdagi nanthokduna selubadagi khongjang loi singna amuk tanaduna phabagi thodok su thoki khongjang loi singa police ka gi marakta chawna muknarakpadagi khongjang loi singi maikaidagi ni haiba paiselakpa nungna panbada moirang PS ki OC inspector tiken gi yet thangba mitpanda nungna panduna sokpaga loinana commando personnel amasu sokhi Tawdok asige iroinana Churchanpur tamna pusilakpani haiba talabora kuntra adubuna moirang lamkhai gi traffic island da mai thadokre Manipur gi Churchanpur district tagi nupi amana lusingduna purakpa lupa crore taret long gi heroine Assam da phare Assam Police ki Chief Public Relations Officer Rajiv Saikia na phongdor kibada ngarang Kamrup district ta Manipur ki Churchanpur district tagi Demthang Haukip sahi kuntra taruk kaubi nupi amana lusing laduna purakhiba lupa crore taret longgi mamal oigedaba heroin gram chanipan ga kuntra taret ka konana Demthang Haukip yauna nupi mari phare hari Pharaba tai mioi sing adudi lamnai king sahi kunmanga hoinaiga sahi kunmari kimnai then sahi kuntra taruk amasung ngapi sahi kuntra ni drug sing asi makoina Amingau da khusinaraba matungda Lower Assam gi district sing da yahunanawa honarambani hari pharaba singi manungda haukhebe irai numitta heroin gram chamaga nefu dasmi kuntra ga konana phaba mioi ama yawbuga loinana four wheeler amasu phare hari Manipur ki Churchanpur district ta Bajra tarakpada mioi ama sire amana sokre Ngarang numidang warang pung manga ga makhairom tarakpada Manipur gi Churchanpur district ki Baulian khulda akak arau ga loinana churakhi ba nonglakta Bajra tarakpada gi khul asigi khunja ama laikhidre atopa amana yamna thina sokle hairi tawdok asi makoi anina ensang napi heklingaida khak lauba torpadagi u amagi makhada chenchinduna nong thuplingai gi tanjada nungaitaba tawdok asi thokibani hairi Tayar workshop mai thana no honaramba miyoi ahum phare Police control room na ngarang numidang thorok pacherol amada Kangpokpi district ki Daili khulda leiba tayar workshop ama mai thadok nana wo honarambagi matangda Kangpokpi PS na lokatpa case ki investigation chatharakpada ngarang thodok asida chenaba Maungmin Hau Lord Jam Satgaulal Sitlau amasung Saigun Ghal Langhal kauba mioi ahum bolero ama amasung mobile phone aniga konana miyamna nungaitaba thodok ama oigedoriba thodok asi
थोखनगे हाइना थौरांगलंबदगी फाबनी हारी मेगी तारीख अहुम सोक लिसिंग अनि कुंतरुक फावबगी मनुंगदा कुकी मिलिटेंट सिंगबु लाक्सिनदुना लैबाकी इंग तप्प पुरक्त्रबदी मथंगी नुमित्तगी मतम कक्तब चरा हेनबगी खोंजंग जंगसिलगनी हाइना आईडीपी प्रेमजितना फोंदोखरे मेगी तारीख अहुम सोक लिसिंग अनि कुलहुमदोइदगी हौरखिबा मणिपुरदा नार्को टेररिज्म की थवोंग असिना सही अहुम मपुंग फागदबा मेगी तारीख अहुम सोक लिसिंग अनि कुंतरुक फावबगी मनुंगदा स्टेट अमसुंग यूनियन लैंगाकना मुन्ना खंथामिनरगा मकोइना थादोक लेबा चिन कुकी नार्को टेररिस्ट सिंगबु लाक्सिनदुना मणिपुरदा इंग तप्प पुरक्त्रबदी मथंगी नुमित मेगी तारीख मरी सोक लिसिंग अनि कुंतरुक मतम कक्तबगी ओइबा चरा हेनबगी खोंजंग जंगसिलगनी हाइना रिलीफ कैम्प द संजफम लौरक्लिबा आईडीपी डब्ल्यू प्रेमजितना पाउमिसिगी खुथांगदा फोंदोरख्रे तोरबुंगदगी लांजिलक्तुना ओइनाम थंबाल मरी कॉलेज द हांगबा रिलीफ कैम्प द संजफम लौरक्लिबा डब्ल्यू प्रेमजितना मखाताना हाई लान हौरक्पदगी ngasi फावबदा मजी मसीदा मई हौदुना चाकली मिकप मिराव खोलतना थल्लबा इरमदम ओइरी नुंसी हैतना हातुक पीबा नुपी अमदी अंगांग फावबा थोकहल्लिबा थौदोकसिंग असि मणिपुरदा चंगलक्खिबा चिन कुकी नार्को टेररिस्टसिंगना तोखाइबे एडमिनिस्ट्रेशन तानबदगिने यूनियन लैंगाकना लौतुना पमानबा मवोंगदा प्रोक्सी वार चथदुना स्टेट असिबु मसेत ताना काइननबा सिलक्लिबा थवोंग खुदक्ता लेपियु हाइखि अमरोमदा ममांग थकी पियार लैंगाक अमदी अनौबा लैंगाक असि मियामना करिसु थाजनिंगाई ओइद्रे हाइरदुना नकोई मसेलगी मरक्ता मुक्नबा हुनबगी फिभमना आईटीपी सिंगबु थमोइद खुतुम सुदना खांगहल्ले हाइना फोंदोकली त्रिपुरादा खोंजोम लानगी निंगसिंग थौरम पांगथोखरे त्रिपुरा की नारायण खामरदा लेबा मेजर चोंगथामिया मेमोरियल कॉम्प्लेक्स ता चामग कुंथ्रा मंगा सुबा खोंजोम लान निंगसिंग थौरम पांगथोखरे हाइना मेजर चोंगथामिया मेमोरियल ट्रस्ट की सेक्रेटरी हाइग्रुजम ओंगबी गंदेश्वरी की चेरोल अमना फोंदोरकली थौरमसिदा ट्रस्ट की प्रेसिडेंट जी निताइना थौरमपु चौराहनी बाजार ग्राम पंचायत की मेंबर टीएच रेखाना अथोइबा मिथुंग वर्ल्ड मिते काउंसिल त्रिपुरा स्टेट यूनिट की प्रेसिडेंट एच बंकिमना अखनबा मिथुंग लेन ओइखी सिनाई तोरेल तोरबान दलैबा मेजर चोंगथामिया की मोंगफमदा अमदी मितमदा सरुक याखिबा मियामना लैसु कत्तुना मिनिट अनि तुमिन्ना लेप्तुना इकाई खुमनाबा उठ्खी एच गंदेश्वरीना मेजर चोंगथामियाना निंगतम लान द लौखिबा थौदांगी मतंगदा वांगांखी एच बंकिमना बेंगली अमसुंग इमालोलदा खोंजोम लानगी मतंगदा वांगांगलदुना तिनखिबा मियामगी पुकनिंग सिंगसिनखी थौरमसी ओलकपा सहीदा त्रिपुरादा पाकसन्ना पांगथोकननबा वारेप लौखी हाइना फोंदोली नेशनल सिक्योरिटी हाइबगे वाहन थोक करिनो नेशनल सिक्योरिटी हाइना कोइलाउ लाउरगा मणिपुरदना फंडामेंटल राइट्स खोंगाउनबा याहलिबा करिगिनो एमएफओ मणिपुर फेडरल ऑर्गेनाइजेशन एमएफओ ना मे अहुम सोक लिसिंग अनि कुलहुमदोइदगी मणिपुरदा तंगदु लैतादबा फिबम अमा लैरकपदा नतना लमदम असि लेमना मकमांगखिबा याबगी फिबम अमा लैरकलिबसिदा नुंगनांगबा फोंदोकलदुना सेंटरदा लैरिबा लैंगाक असिना मतम पुनमक्ता नेशनल सिक्योरिटी द माई ओनसिनदुना थबक तौगनी हाइनदी कोइलाउ लाउरगा मणिपुरदा मियोय कयागी फंडामेंटल राइट टू लिव खोंगाउनबददी ngasi fawba tuminna laithokliba karigino haina wang hangkhre MFO gi president boyai korimayum na thadorokpa cherol amana phongdorokpada chahi ahum lom manipur gi miyam awaba kaya mayong na dun hingli hairiba matam asigi manungda maral lejadaba angang mapuroiba mama mapa kaya kaina khibagi mikap mirau khol ekoina khudingmakna taduna lakle इंडिया की ngमखै मनुंग लैरिबा लमदम असिगी सिटीजन सिंग सेफ ओइद्रबरा अमसुंग मयुम द तुमदुन लैजबा फावबा मिकप नाहुम सिंगबा मथौ तारिब्रा हाइबा वहंकया मियाम हंगनरकले चैरकसिदा स्टेट फोर्स आईआरबी अमसुंग सेंट्रल फोर्स न सिंगबा मियाम दगी खोंगट पटेक्स न मथौ तौहलिबा सिक्योरिटी फोर्स सिंग असिबु मिचम मियाम ngak nanaba लैहनबगी महुत्ता सुमनगी वीआईपी अमसुंग फमदोन फमनाइबा सिंगाक ननबा सिजनर क्लिबसी लाइबक थीबनी मसिगी मथक्ता मियामना यानिंगदबा फोंदोक्तुना रैली चटपदा अंगम मथौ सिंगना सिक्योरिटी फोर्स सिंग द इनसिनदुना काहेनबा थबक थवोंग सिंग चथालिबसी नुंगनांग निंगाइनी
security forcing-da akhanaba mechanism ama thamdana ahenba power pisinduna asigumba kiningai oiba thabak thawong kaya sathalibasi democracy gi value sing marai chaitharpani matam sang na tangdu leita daba fibam leirakpana miyamda amasung mahiroi singda achauba polum ama ohelibani lamdam sida thoklebe irang asi loisinbagi amasung tungkoiba tangdu leita ba fibam laihenbagi responsibility asi lainga ki khutta lai haibasi MFO gi thajabani pramaduna thoklibe irang asi khudakta loisinanaba security force singna power lan na siznabagi accountability lauhan nanaba amasung lamdam sigi mipung khudingma safe oina hingba ngamhananaba khongthang laingak na lakhat kadabani haina MFO na demand torukli Miyamgi singlem laba khongchatta hingsa gi oiba thodok thokhibabu SSUM na yaningdaba phongdorkli lamdam sida thokliba irang asigi matangda lainga ki maikaidagi transparent oina khongpham amada lepu amasung responsibility low haiba demand tawduna ngarang chatkhiba miyamgi khongchatta hingsa gi oiba thodok thokhibabu Socialist Students Union of Manipur SSUM na akanwa mawongda yaningdaba phongdorkli SSUM gi Secretary General Thiam Vikas na thadorokpa cherol amana phongdorokpada ngarangi rally aduda khwaramban ima kaithel da mob ki oiba fibam ama lairaktuna chauna charangna ba thorokpadagi Coordinating Committee on Manipur Integrity Kokomi gi member ama amasung Democratic Students Alliance of Manipur Desam gi hanigi president su sathina phurakkhibasi democratic oiba mawongda miyamna kholau laubabu namthananaba honabani lamdam sida tangdu leita daba fibam leirakpasida mahiroi khunaina khwaidagi fibam sokpa oiribani lamdam sigi tunglamchat asi mahiroi khunaina semgadabani haibasi SSUM na thajabaga loinana asikuma violence ki thawungsing hingsa gi oiba thawungsing asi thogandanaba honaminarsi Hairi. Lemna human papilloma virus HPV vaccination gi kudongchaba fangbigani. India lenga ki Health and Family Welfare Ministry gi National HPV vaccination campaign gi makhada Regional Institute of Medical Sciences RIMS ki pediatric immunization OPD da lemna human papilloma virus HPV vaccination gi kudongchaba fangani haina institute asina phongdorokli vaccination program asi HPV infection na thokanba cervical cancer amasung mari leinaba leina singgi ngakthoknanabagi pandamda pangthokpani sahi 13 suraba nupi masa singna lemna phangaliba HPV vaccination gi kudongchaba asi ngasi April ge tang 23 tagi hauraduna OPD gi matamda kapthokpa yagani vaccine asi India lenga ki program gi makhada lemna phanghanbani amasung voluntary oibaga loinana vaccine kaptringaida mama mapa guardian ge ayaba lauba mathau tai kudongchaba asi mama mapa oiba singnasu mangan biganu haina khanganjari Central University singda admission taunanaba amadi higher education singbagi admission taunanabagi honabada mateng pangjagani Akhil Bharatiya Vidyarthi Parishad Manipur Masaloisang India gi tongan ba mafamda leiriba Central University sing amadi atopa higher educational institution singda admission taunanaba honariba mahiroi singda Akhil Bharatiya Vidyarthi Parishad AVVP Manipur Masaloisang gi maikaidagi angamba mateng pangjagani Admission process course khanba document verification singbada chamamnaba lairiba natraga mating pamba mairoi singna AVVP Manipur Masaloisang gi State Secretary Joint Secretary gi makada pijariba phone number asida pau phawbiraktuna khangbiraba yagani haina phongdokle Census sok lisingani kuntaret sokhalakpa yaba mafam sing khangdoknanaba Bisang Mikai Naiba enumerator sing Lauthoknanaba state sing da Kangan Kre. Census Sathabada Kihan Kangalakpa Yaba Mafam sing Kut Tingjilakpa Yaba Mafam sing Kungang Amadi section sing Gilis Ama CM Nanaba Registrar General and the Census Commissioner of India RGNCCI na State Directorate sing da Kangan Kre.
Commissioner makha taraduna akanaba social group natraga akanaba lining chatpa mioi singi census ta misang mikhai naiba enumerator singda thabak khuchin naruidabani amasung atopa enumerator singi thabak thoram singbusu kupna yengsinnanaba yathang pirki Mang sayolda Orissa gi denak nalda census ka mari leinaba thabak thoram singi damak khungang amagi yumthong khuding da changduna thabak tawruba oja mari purakpagi damak imung amagi miyoi ahum phagat kiba leikre asiguma thawong sing asidagi ngakthoknabagi damak census ki ahanba phase oiriba house listing and the housing census HLO asigi damak Central Support Helpline amma nipan manga manga launch tawkhrabani Census asi phase ani thokna HLO amadi population enumeration haina pangthokpani census ki ahanba phase asi tha asigi amadagi haukrabani amasung sahi asigi September 13 fauba chathagadabani Caste census yawgadoriba census ki ani suba phase na mathang sahi ki February dagi haugadabani Census ki thabak thauram sida field operation ki thaudang lauriba charge officer singda RG and the CCI ki maikaidagi local village official police natraga block development official singa tanaduna thabak thawung singda sokhalakpa yaba mafam sing khangdoktuna list semnanaba khangalakibani masida natana exercise asi pangthoknanaba honabada khudung chadaba mayoknagadoriba asukpa umangda leiba khungang amasung lambi thong phibam chadaba mafamda leiba khungang singi list su semduna hairiba mafam sing asi census ki thabak thoram singda asoi angam yaudana cover tawba ngamnanaba khongthang lokhatkadabani hairakki RG and CCI na makha taraduna karigumba mamangi census ta mi tadaba mafam oikibasingda haujik nauna mioi kayana khunda leitaduna leiramlabadi makoibu census asina tanthokpa yaroi chap manaba matamda nauna khundaraba mafamsing adugi maruoiba warol singa loinana khongang ama leibagi mathau taba lambi thong leibra haibadusu charge officer singna mapung phana data khongalakadabani hari census ki thabak thauram sida record tawgudoriba warol sing asi kona semdok semjin tauba khudong charoidabana maram oiraga haujik akuppa warol sing khongatpagi thabak tawriba charge officer singna section na thabak tauba mathau tai haiki Russia ki defense minister Andrei Velosov North Korea da thunglakre Russia ki defense minister Andrei Velosov ngasi North Korea da thunglakre haina lebak asigi defense ministry na phongdorakre Mahaki kongsat asi yamna maruoiba ama oibata natana Russia amasung Ukraine gi landa Russia gi damakta lantheng nakhibada laikhidraba lanmi singi mafamda ikai khumnaba utpada natana laibak ani gi lanmi gi marakta hena achetpa mari laina bagi maruoiba khongthang ama oiri North Korea gi state media oiriba KCNA gi report matungina Russia gi state Duma chairman Vyacheslav Volodin su Pyongyang da thunglakre Ukraine gi landa Russia gi michang da leptuna lantheng nakhibada laikhidraba North Korea gi lanbi singbu ikai khumnaba utuna nauna sakhiba ningsing khubam hangdokpagi thoromda Volodin saruk yagani hairi Defense Minister Andrei Velosov ki North Korea khongchatta lebak adugi makok thongba lusingba amasung senior military official singa unaduna lebak ani gi mari hena sesil hanabagi damak wari kaya sanagani amasung laikhidraba lanmi singbu ikai khumnaba oina nauna sagatliba ningsing khubam maikhum hangdok padasu saruk yagani hari Ethiopia gi asefana mahak masana thamkiba world record adubu amuk hana maithiba piraduna anobo world record ama amuk thamba ngamkhre London Marathon da ngasi Ethiopia gi lamjeloi Tigas asefana mamang sahida mahak masana thamkiba world record adubu mahak masana amuk hanna maithiba piraduna anobo world record ama amuk thamba ngamkhre kilometer nifu sangba marathon lamjel aduda asefana pung aniga minute 15 amasung second nifu mathoida panthungpam yauraga masana hanna thamkiba world record adu amuk hanna maithiba piba ngamkhibani mamang sahida mahakna panthungpam yaubada pung aniga minute 15 second yankhaida panthungpam yauduna world record thamba ngamkhibani
Paris Olympics so lising ani ka kunmari gi bronze medalist oiribi amadi meter lising manga gi world champion anirak oiba ngamkharbi Ethiopia gi lamjeloi asina phongtor kibada mahak masana thamkiba world record adu maithiba piba ngamnanabagidama mahak akanba mawongda practice sathaduna lakhibani masigi mahina maram oiraga mahakna honar kiba kaya adu mahi yanba ngamle masigidamak masa matomta apianba pokjai haina phongdokki